Image TV yang bibir singbu tung kumana orang na kurum jari loina na ngasigi marubu pau pijari. Inkalak liba nupi oibi singda women empowerment gi mingda kai hen bathabak thorum kaya satrak pana nupi singi thak nem thana balambi kaya amasu oiri haina amogi vice chairman Rita na high grade. Cancer laina asi nganna matam sana detector gadi sama phabangami haina Dr. GS Manang Temna Phongdokre. National Indoor Football Championship 2024 da saruk yarugadaba sanoi sing asi lamtha kre. Loinena 5 Olympic rings ki display asi maikum hangdokre. Mapung Paulo Vidasi Nupida Women Empowerment Haiduna Masigi Kudong Savaloga Ka Hen Matabak Torum Kaya Satrakpana Nupi Singi Thak Nemtanabagi Lambi Kaya Ama Peri Haina Armor of Manipur Organization Amogi Vice Chairman Wainam Ritana Fongdorkli Wafamasi Nasi Langwanda Leba Lup Asi Office ta Pangtok Kiba Paumi Unabagi Mipam Amada Wafamasi Fongdorkna Ritan Hai Malemda Nupi Webis Singi Todang Mayamna Sonari Amadi Maru Oina Iram the Masida Maite Nupi Singbo Ang Matakta Tangatuna Tamli Punamak Asi Yenglaga Women Empowerment Hai Wapam Laktuna Nupida Ahenba Tauna Piduna Nupi Singbo Hena Awang Matakta Tangatna Honari Adobo Hauziki Inkalakli Nupi Obi Singna Women Empowerment Mingda Ka Hen Batabak Term Kaya Satrakpana Nupi Singi Tak Nem Tanaba Lambi Kaya Amasu Oiri Maru Oina Manipur si Nupi Singbu Thak Wangna Thamlakpa Lamdam Ama Oibana Nupi Singi Yaifanaba Sinbada Nupa Oiba Singda Ka Hena Injustice Oiba Thodok Watok Kaya Leptana Thokli Sakholakpagi Matung Ina Inkalaklebi Nupi Singna Maga Koinariba Natraga Nuksinariba Nupa Singdagi Ka Hena Sathok Thaktok Tauba Amadi Maduna Tasengna Launa Laina Khabra Hairaga Sunataba Thodokya Thokli Masida Natana Masa Yana Dona Selva Matung Maitegi Sanabi Matung Ina Makhatana Luhong Kaido Kaihong Naba Wari Sanabagi Mahuta Nupi Masana Yadi Hajinduna Nupabu Awapamda Tahanba Thodokaya Masu Thokli Masida Sunatana Nupa Hong Duna Selaga Senda Lambi Oina Lakpa Nupisu Thoroi Haningai Late Hainasu Ritana Fongdoke Loina na ngasi Manipur da leiba praja section khudi muna nupi hoisinu nupa hoisinu aigi ipuroi ba leina aigi sa leina topa nupa mien karan sanbiganu nupa dasu magi nupi leina magi masa leina atopa nupi da mien karan sanbiganu haiba wa hi se thamja baga loina na ayang matang relationship. Thank you all. Desham Kaksing District Council Sindra Saliba Tasiki Tang Mapan Numaisin with the first district level environmental quiz competition 2024 Kaksing Higher Secondary School da Pangtok number 11 Badu Kudong Sadab Khardagi Kamripur College Kaksing da Numitsimakta da Tang Mapan Numaisin Numit Asigi Ayupung Tara Dagi Numidung Pung trying to forward da Pangtok Lagani Haina Desham Kaksing District Council President Yumnam Mupenjitna Athok Pasir Lamada Fongdorli Kaksing District ki Hanglam constituency ki MLA Dr. Yumnam Radeshamna Mahaki local area development fund gi Nauna Sakiba Top Sing Added High School ki building Amadi Komnau Khulgi Community Hall Sangadra Miyamda Kusinakre Thorum Aduga Mari Lenana MLA na Phongdok Kibada Top Sing Added High School ki Hanalenba building adu Hokiba Sahida Maina Sakibadagi Mahiro Singh Mahi Tambada Awab Kaya Mayok Nuduna Lakibani Asigumba Awab Kaya Sigi Yanglaga Mahagna Hanba priority Tamjuna School say Anova building Assis Hakibani Atuba Matamda Adopa room Hum Mamagasu Saduna Mike Yadugi Amatangaraba School Asibu Mapung Pava Lengaki School Ama Ohenaba Angambatak Honagani Haiki Sangagi Thromadura Kaksing Zilla Parisatki Hanagi Ataxia P.I.S. Jiten Yauna Maru Muikiasu Saruyaki Miyamna Kinaraba Cancer Lina say Nana Matam Sana detect Horabadi Sama the Sama Pavangami Haina Karkinos Manipur Cancer Care Institute ki Director CEO Dr. Professor G.S. Manang Temna Pongdor Kray Wafamasinga si Impal West District ki Manung Sanba Paitinga Leba Prajapta Brahma Kumaris Aishwarya Vishwa Vidyalaya Bangtok Kiba Nomu Oiba Cancer Awareness Cum Pre Health Checkup ki Thoramda Mahang Pongdok Kibani Thoram Aduda
Carnicos Hospital की कैंसर डिटेक्शन की इंचार्ज डॉक्टर W इमो अमदी कार्किनोस हॉस्पिटल एंड बिकन नीलिमा ब्रह्म कुमारीस मणिपुर की इंचार्ज के राजोना अथोब मिथुंग सिंह ओइना सरुक याके GS मरंग थेमना हाई कैंसर की अर्ली वार्निंग साइन सिंह असि खंगुरबदी लाइना असिदगी लाइन कनबंगमी मतम चाना डिटेक्ट तौरबदी हानगी कैंसर नारबदी लोयरे हाइनरंबा अदु लैत्रे ट्रीटमेंट मखल मखा कया तौदुना फहनबंगमले लोयना कार्किनोसना मफम कयादा कैम्पसिंग पांगथोकलिबा असिगी पांडमदी अर्ली साइन सिंह असि खंगनदुना लाइना असिदगी कन्ननबनी कार्किनोस की मरु ओइबा वखलोंदी मशीन अफब कया लैरिबा असिना मियामदा एफोर्डेबल ओइबा ममलदा मियामदा सर्विसिंग पीनबा पांडमनी हाइनसु फोंदोकी लैरिबा कार्किनो दे लैरिबा all infrastructure मैम से just like at the memorial hospital लैरिबा at the same time care the world class standard pijariba at the same time akoi gi thim bi affordable hengada bani accessible hengada लाइर कमन में संग गदबनी अदुगा आइना क्वसली किदि मैम थमगा कमन में संग नंगदि करी कानी गे हाइबसे अखोई की थीम नि अदुना अखोइना nobody should derive of getting this in one to money हाइबा अदुना अखोई सी पुन मक्सी accessible ओहनबा affordable ओहनबा असी हायरगा आई मैम कोक नुगा मख डॉक्टर मंगंगचा थोगाम लाइवन इबा हिस्ट्री ऑफ हाउ मैतै हाउलैपाक कांगलैपाक हाइन मिथोनबा मणिपुर की पुवारी द युमफम ओइबा लारिक अमा कांगलैपाक कनबलुप KKL न सिंदरा मणिपुर प्रेस क्लब की लोकताक हॉलदा चमथरम अमगा लोइनाना फोंख्रे लारिक फोंगी थरम अदुदा स्कूल ऑफ ह्यूमन एंड एनवायरमेंटल साइंस मणिपुर यूनिवर्सिटी की हानगी डीन प्रोफेसर W नबकुमार चीफ गेस्ट DM कॉलेज ऑफ कॉमर्स की हानगी प्रिंसिपल डॉक्टर ओक्रम कुमार प्रेसिडेंट नमदी मणिपुर यूनिवर्सिटी की डिपार्टमेंट ऑफ फिजिक्स के प्रोफेसर जुगिंद्रो कांगुजम सेंट्रल कल्चरल एक्टिविस्ट माइबम दोरेना गेस्ट ऑफ ऑनर ओइना सरुक याकी लाइक असिगी आइबा डॉक्टर MT लाइवना फोनुखिबदा खुनाई असिदा ngasi थोकलिबा थोदो वाथोक कया असिदा नतना मणिपुर की पुवारीदा मैतै फुरुप असि कदाइदगी हरकपनो कुकी नागा असिना करिनो मैतै कोरम्ब्रा अमदी सही कया खुंदा लैतारमे हाइबर सिंह कया लाइक असिदा मयेक सेंगना इदुना यावरे लोइनना यलहोंगैदगी मैतै फुरुप असि करम हाइना लाखी करमना खुंदा लैतारमी हाइबा असेंबा युमफम ओइबा कया अमा लाइक असिदगी खंगबगा मगनि हाइनसो फोंदोकी लाई सलाई तरेसिना कमाई लाई कदाई कदाई दो लेरमी हाइबना सिंगसी मचा खाइना यारिगैदि आई लाइकसिदा फोंदोक्तेबा होनजबनी रावाना पा यावरगसु मदु कोना मियामदगी सजेशन लाकांदा दोसगे हजिकी वइनदी हाइबा हिस्टोरिकल ओइबा जियोग्राफिकल ओइबा आई पोर्ट अनि जे रिलेटेड ओइबा पोनिना इंटर रिलेटेड ओइबा पोनिना मसोमदा एना युमफम ओइ आइसे असमाय तौनगा इजगा लाइरि कसी गुमदोरिबा रिलीज तौरिबा SP बिष्णुपुर की मियेंग मखादा डिस्ट्रिक्ट पुलिस बिष्णुपुर मणिपुर हौजिक थोलिबा इरांग असिदा चुरचांदपुर डिस्ट्रिक्ट की तोंगान मफम सिंदगी लांजेनरतुना लैमराम SC गर्ल्स SC हॉस्टल रिलीफ कैंप ता अमदी लैमराम वरोई सिंदगी लांजेनरतुना लैमराम हाई स्कूल दा संगफम लौरिबा इंटरनल डिस्प्लेस्ड पर्सन सिंगदा ngasi रिलीफ मेटेरियल सिंग मतेंग पांखरे एडिशनल SP लॉ एंड ऑर्डर बिष्णुपुर सत्यम तखेलंबम नालुसिंगबा डिस्ट्रिक्ट पुलिस की टीम अमना रिलीफ कैंप अनि अदुदा लेबा इंटरनली डिस्प्लेस्ड पर्सन सिंगदा संगोम डाइवर फी सुनबा डिटर्जेंट हक्सांग सापोन सैनिटरी पैड सिंग बिस्कुट अमदी साना थकना पोलम सिंग रिलीफ कैंप दा लाक्तना इंटरनली डिस्प्लेस्ड पर्सन सिंगदा खुसिनखिबनी All Manipur United Clubs Organization अमुकोना परिंग नाइन सत्रकपा इचाउना अवाबा मायोक नरिबा मियामदा मतेंग पांगबगी मखा सत्रकपगी सरुक अमा ओइना नुमित कियानी इसिंगना थुमजिनखिबदगी अवाबा मायोक नरिबा लाइफम खुनौ ममांग लेकाई लैतोंग संगलेन की रिलीफ कैंप ता लरिबा मियाम अमदी अकोइबदा लरिबा खुंजासिंगदा अमुकोगी माइकेदगी सेंग हवाई अचथाव नसिंगबा मतेंग पांगखरबा मतुंग ngasi afaba ising yenthokre ising yenthokpagi throm adu amukogi Secretary General Pratap Lasang Themna lusingki
Manipurda suki akan banong na maram oiduna ising isaw thoktuna awawa mayok na duna laiba khabi khaidem mayai lekai sajirok amadi wedang pom kuno Miyoi Singda All Manipur Women Voluntary Association Amoha Amadi Poire Lemerol Mera Paibi Apunba Manipur Sinduna Nomuda Sang the Yadraba Sana Taknabagi Polam Sing Mateng Pankre Mateng Pangwi Concert Aduga Madi Lenana Amohagi President Y Kunzarani na Pondok Pada Ising Sauna Miam Kam Tengna Wandering Icharak Asida Dukan Pamduna Lalor Itik Tauriba Miyoi Singna Port ki mamal hangatna yon hingatna yon bagi thabak tawigano amadi Manipur lenghak nasu dukan singda ahen ba mieng sangbiu loidana ising isauna awaba tarba miyam gi khunda khanduna angamba mateng pangna duna aikhoi punna himinabagi wakhalon adu thaminersi hainasu fongdoke kanba lantheng ama khakna khoiji wadana lai hoje hoje masu ising isauna mayok na ringai sigi marak chaiji da koi jiri da koi mi haibagi jiri rom da mo awa mai sa se lange aduna sarkar gi maikai da sigum ba thok dong athok mayam ama thoktana ba adagi khoi nupi angang da sathara iba miyo minai ga se thoktana ba sarkar gi maikai da gi akan ma miyeng changbi wa haibaje si thamjaraga kai senjari Akampa Relief Camp Lariba Miyoi Singda Handaki Ichao Cinema Orega Tumpam Sapam Kangdra Lariba Miyoi Singda Pamung Yankai Meti Council Moregi Kutanga MS Loktak Wood Products ki proprietor Kuman Lambam Raju Laifam Gam Village Langod Lairambi Lekaina Bibiratuna Meti Council Morena Awabam Mayok Nariba Inmat Singda Kusinakre Hari Polam Kaya Mateng Pangbirak Pada Meti Council Moregi Maiki Dagi Kuman Lambam Raju Wood Tagatpa Fongdorle Thasigi Nipanamadi Mapanda Goagi Panazimda Pangtokadariba Anisuba National Indoor Football Championship 2024 Manipuri Mahot Sinduna Saruk Yarugadaba Sanoi Singasi Manipur Press Club Tagi Kalipak Mera Pausegi Sip Editor Wakimsa Samjai Lam Thakre Sanoi Sing Lam Thabagi Thoram Adugi Mangwinana Manipur Indoor Football Association Sinduna Pawing Mepam Amasu Manipur Press Club Ki Tangjing Holder Pangtoki Thoram Aduga Mari Lenana Association Gi Secretary Kiran Yendren Bamna Phonok Pada Manipura Hokiba Sahi Me Ahumdagi Hauduna Kuki Yamadi Maitei Aniki Marakta Thokliba conflict Asigi Yengduna Masana Asi Saruk Yadi Yaningdabani Adubu Landam Ama Sakta Puda Sanori Sing Loriba Torang Asina Sanori Singbu Singatabaya de Haiba Wakalonda Mangjin Haduna Masana Asi Saruk Yakibani Manipuri Saruk Yagatar Sanori Sing Asigi Hanba Mes Hanaba Matamda Amuba Masugi Ribon Kiduna Manipur Tolim Irang Asigi Nuaitaba Pondo Poina Miam the Utkani Amadi Anishuba Mesta Ango Masugi Ribon Kiduna Manipur Tolim Irang Asi Malimgi Sanroi Kuding Makta Kuring Magna Tangu Letabalam Dam Ama Puruknaba Honabada Mateng Pangbiu Haiba Pausel Pigani Lunana Sanagadariba Masana Si Miamna Ikang Kangnajiba Masana Amani Masana Asida Saruk Yariba Sanori Singi Asangba Senpam Sing Sanori Singi Mama Mapa Amadi Association Nasina Putokli Manipur Lenghaki Maiki Dagi Hosik Paugi Oinadi Karigumba Mateng Amata Pakala Panglakiba Laitri Hainasu Fondoki Tarik ngasih lagi mau assemble to work sana mau di hayang tarik nipan lagi orang tarik mapan dulu sih ni ini kita nipan mapan kan sudah pun meski apa nggak ada sama hayang ni Nasi ayu pung teruk makhairum tak pada Impal East District Porompat Police Station di Manung Sanba ayang pali lambi dalaiba Diabetes Hospital and Research Center the Bomam THAMLAMLE Hairi Diabetes Center aduda tabak tawa mioi amada Masak Kangdaba mioi ani laklaga hidak ni Dr. the PU haiduna bom adu pirambani hairi singnabadagi box adu hangdok lubada bom oirambadagi thintabat tawduna police ta pau piki adubu matam khajik Tengthana Porompat Police Laktuna Yeksilba Matung Impal West ki bomb export ki team ama laktuna aswengam yauduna lokthokre thodok adugi matangda Diabetes Hospital and Research Center ki Managing Director M Dhanapri na hai bomb asi ngasina ahan thamlam banate masiga tharga thanamba mari sure ani amana yumda thanambani aduga ani amana hospital sida thanambani ngasi thodok asisu hospital asida staff oina thabak tawriba mioi ani amada Miyoi ani laklaga hidak ni Dr. the PU hai na pirambani hai
अदुबु अना लायंग संगदा असिगुंबा थबक असि तोहनिंगदे हॉस्पिटल हाइबसिदी लान मनुंगदा फावबा अयत अपन पीदबनी अइगोंदा अटैक तौगे हाइरबसु हॉस्पिटल नत्तबा अटोप मफमदा ओइना तौबियु बॉम्बदि थबिगनो हाइना अपील तौरके लीक्स होइरे कमोना अखोय पुलिस अंगांग ना हाइरा मतुंग दा एसपी दा आई तौबने हुजि पुंग तारा माथोय टाइम होइरे अंगांग चिना ngasai piramgo हुजि के इंफॉर्मेशन पी अदुदगी आई पुलिस दा जस्ट खंगबा के इंफॉर्मेशन पी एसपी दा मथंग अदुई मतुंग दा डीजीपी दा इंफॉर्मेशन पी समाना के तौरे असि पिरम मतम दा हुजि पोलाक हुजि लाग तौरि से नोय कोइ अदु हुजि की मरम माइ से आई के अंगांग चिना से डॉक्टर दि हिदाक पी हाय न पिरम या अदुगा अदु अंगांग चिना सो इंगोन आई मका दा लेरि आई फोंगांग मेनि ngarang nungdong arom pung mangarom taba adwaida jirbang gi sorok ating bi khunodagi soibam Said Kumar Singh sahi humpuga manga apokpa leikhidraba soibam baba hal singha gi masanupa ama leshabitol da leiba mahaki farm dagi halakpada khasya punji manakta masak khangdaba singna phaduna pukhibadagi jiri police amari security force sing sangsiduna search operation tawduna thibada asi bhaksang oina manak nakpa मुलार गाउन योरमदाई सिंगदगी फंगले हाइरी महापु कनाना करी मरम की हाथ पनो हाइबा खंगबा ngamdri थौगोक्सिगी मतांगदा पुलिसना केस अमा लखटख्रे लैखिद्रबा सोयबम सैद कुमार सिंह की लोइनबी सोयबम रोमोलाना अखोगी पाउमिदा फोंजोकपदा अखोगी फार्मदगी हलकपदा मियोई खरा लैबा उगी अदुबु आइगी सानुपा रोनाल्डगा आइगा हाना युमदा योरकपदा आइगी नुपागी मोबाइल स्विच ऑफ तौरपदगी इसा नुपाना सल्लुबा मतमदा गाड़ी अमदी सेंडल तादुना लेरमबदगी इसा नुपाना इमा खर थुना लाकलो अखोई बाबादु मीना फादुना पुखिबा माली हारकपदगी आइना लेकाई ताक्तुना मियांग लोइना लाकपने हाइके आई फोन ने दुम तौबसिगा सिना पादु मोय खो सुइसो बाइना तौरे इने हा फमना लेहौरी कांगबो सिंगुना बु चिंघट पी खरा जाला कदरु जानो ने ना अमुका हन्ना चची ने आइना खो जे दुम थौदोगा गाड़ी जे अमुका मचानी पासिने थीबा लाया बा दुगै इमा गाड़ी दि लै बाइ सेंटर लै अदु दुगा मदो कइनो तौरगा अदु पादी लेरमद्रे मा चिंघट ना पुंगना चखरबा खंगदे आइना दुगै माना थुना लाउ माना ई पुरा थुना लाउ पादो पुगी पा माले आइना दुगै माना रे पदे ने मी से कोई कोम मगा लाउ सुमाय तौना लागत्रे खोत्रे मारो सेंटन के गाड़ी लै ए कमाय त बिजानो चसी मै हमाय तौना दुगै दुम छिवा लाउना गाड़ी के सेंटन के लेना मिने नाकल मुरुमदा नारांगी मिहातिन हातोक पिखरबा जिरबांगी सरok atingbi khunodagi soibam Said Kumar Singh apokpa leikhidraba is babahal Singh gi mihat ki matangda Panjel Club amadi Kanglisa Club anina sinduranga seyu pung mapan makhai rum taba matamda wai Said Kumar Singh na mifam mapu oiduna khuno community hall da jirbam civil society organization amadi club singi mihut sing yauna mifam ma pangthoktuna member Trama Thwin Saba JSC for brutal killing of Soibam Sir Singh over JSC ma semduna akan bakhongjang sanction naba sem sanaba warep lawkhre maru oiba warep sing adudi Soibam Sir Kumar Singh bu hatpada January hairiba Phaitol village dagi Mr Gausanga loinana mahakna sinakhiba bolero gari number AS 278290 pung kun mari gi manung da phagatuna logi oiba cherak piba mihat pa puthokti phawba asi bhaksang lodaba Jirbam district ki sep oidaba mafam singda matik sana security thambiba jiri imphal lambi da maitai sing free movement ohenba laikhidrabagi imungda government ki job ama pibiba amasung compensation oina lupa lakh tara pibiba hariba warep sing asi thabak oina Tawirak naba Manipur Chief Minister yauna mari leinaba local MLA authorities singda memorandum pisinba haiba wafam sing asi warep oina lawki ngasi semkiba JSC ki convener case Sasikanta na phongdrokpada ngasi gi mifamna miat asigi matangda akan makhong sangsinaba warep na bugaloinana miat sibo akan mamong yaningde miat senaba sing pungkun mari gi manungda mari leinaba authority na phaduna puthokpiu karingba senaba sing phaduna puthoktrabri tongan ba CSO sing lagana akan ba khongjang kya sangsin lagani haina phongloke hojik Jirbam district asida CRPC 144 thamkhibana maram oiraga lambi surokta mioi amata sana khidre loina Jirbam mi mafam kaya singda security ki akan ba ngak senbagi thabak faikhat le
Peace Committee gi marumda Jiribam gi Maitai Sing tumna han tharang labra haina Federation of Civil Society Organization Fox Manipur gi Maikai dagi founder Fox ki Information and Public Relations Secretary na Thok Pasel amana hai ngarang Jiribam district ki sorok ating bidagi Soibam Sir Kumar Kawamyo ama mihathina hatkiba nungkhalda leiba Maitai gi yum mai ama maina tharamba Laisabi tolda leiba KH Janaki ex Adhaksya ki farm ama mai tharan bagi thodok sing asi Federation of Civil Society Organization Fox Manipurna akan mong da condemn tawi amadi tarain logde sahi helaba lan asina horukpani community kyana nuksi chanana leminari ba Jirbamda District Administration District Police Assam Rifles Civil Society Organization gi leaders sing amadi community leaders sing yawa Peace Committee Semduna ing tap porokna ba honaduna lakhi amari Peace Committee asida Maitai sing na thajabasu thamki adu laibak thibadi kuki kaung ki miyo sing na tatna Maitai sing gi mathakta khanna ba hoduna lakhi kuki kulai paiba sing na Maitai sing gi mathakta terrorist ki thong kya satharabasu Peace gi maroiba thodang loriba District Administration Police amadi Assam Rifles na makhoi singdugi mathakta logi oiba thabak amata ngasi phawal lakholakta haibasi Peace Committee gi marumda jida leba Maitai singasi tamtamna hanaba aron mathodang ama satrabra thorang ama satrabra haibagi singnaba phawi kuki khulai paiba singna Jirbam gi lamtai khuno amadi tongan tongan pham singda khundariba Maitai singi mathakta sathariba khatnaba hauba mihat mipungi thong sing asina wakal singnaba ma phawri basi kokhanaba amadi miyamgi punsi lanthum ngaknaba lamtai khuno amadi jiri Maitai singna namna tabam pham singda ahen state forcing deploy tawnanaba thorang state ki home department khudakta thabak lakhot kadabani karigumba district administration district police amadi state asigi home department na Maitai khul singaknaba thabak lakholak tarabadi jiri gi miyamna masa ngakthok sanaba lakholak thabak singda ai pan piba yaroi loinana Mongbungda leiba Maitai Singh Jimpal JDO Jakal Ujail Kada amadi Mairo Organization ki thongmi singna mafam sabada puthokuna amadi Singdong Lekai Primary School da relief camp hangwada achawa thodang lokhibidamak Fox Maiki dagi thagatpa fongdorokle ngasi nungtil pung mangarom taba adwaida khulai paiba myoi sing laktuna Chandrapur da leiba Rani Vengda sangsilubada Sentry Toriba AR na Nongway round khara kaptholok padagi manak na pudaliba khunja sing mayim thadok tuna senere paw si tabri Jirbam gi SP yauna Muhammaduda sangsin ki tungda AR gi team su laktuna yeksin ki hairi thodokpa asopan gi pawdi leite Manipuri poni kanba honabada laingak lup sing amadi miyam punna honaminaba mathau tai haina Manipuri Pony Society gi President Professor C.S. Piranjan Singana phongdokhrei the Manipur Horse Riding and Polo Association Manipur Equestrian Association amadi Manipuri Pony Society ahumna punna sinduna lamphet patal lariba Manipuri Pony Breeding Farm da pangthokpa pawifam amada mahangna hai malemda sagol kangjai polo saktakpada natana landam asigi Mahurol dagi tana thana yadraba yamna maru oiriba iramda masigi sagol Manipuri Pony gi fivam phagatnaba amadi yokhatnabagi anouba thausil thorang ama paikhatnaba numit kharni gi mamangda Veterinary and Animal Husbandry Department na lainga ki mahut sinduna association asiga loinana lamdam asigi asidagi polo team sing sagol mapu sing yauba Mifam ama pangthoktuna lamdam asigi tampaki district singda Pony Reserve amadi polo ground amamam thamnaba amadi sagol sing register tawnaba amasung financial implication committee ani semkhrai hairiba committee asina district singi mafam singda sagol singi mafam zaba chakthafam thidokpa amadi mafam zaba polo ground thamnaba mafam sing khangdokpagi thabak Sathaba Horgani hairiba mafam sing khangdokpa asigi report Manipur Pony Conservation and Development Board ta pikhatuna thabak oina paikhatnaba honagadawri paket kadawriba thorang sing asi public private partnership PPP model da sathagadaba amakhakni loinana sagol sing asi sapchaba masing khangdok pada amadi makhoi gi damakta matik chana senanabagi thabaksu yauri masina lamda masigi sagol sing kanbaga loinana sagol sing masing su hengat pa ngamlagani amadi Imphal Mayol khaktamak pologi masana pangthokpa asisu lamda masigi tongan ba mafam singda nahonana
ꯃꯃꯥꯡꯉꯩꯒꯨꯝꯅ ꯁꯥꯟꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃꯁꯨ ꯑꯣꯏꯔꯒꯅꯤ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯤ ꯄꯣꯅꯤꯕꯨ ꯅꯨꯡꯁꯤꯖꯕ ꯑꯃꯗꯤ ꯃꯁꯥꯟꯅ ꯑꯁꯤꯗ ꯊꯋꯥꯏ ꯌꯥꯎꯕ ꯀꯌꯥꯒꯤꯁꯨ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯑꯣꯏꯔꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯈꯨꯡꯒꯪꯁꯤꯡꯁꯤꯅ ꯃꯃꯥꯡ ꯃꯤꯇꯤꯡꯁꯤꯗ ꯐꯖꯅ ꯍꯥꯏꯕꯤ ꯑꯩꯈꯣꯏ ꯔꯦꯁꯄꯣꯟꯁꯤꯕꯜ ꯂꯧꯒꯦ ꯋꯤ ꯗꯣꯟꯠ ꯅꯣ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯊꯋꯥꯏ ꯆꯪꯕ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯚꯂꯟꯇꯤꯌꯔ ꯑꯣꯏꯕ ꯈꯨꯗꯛꯇ ꯊꯕꯛ ꯇꯧꯕ ꯌꯥꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡ ꯑꯩꯈꯣꯏꯅ ꯁꯨꯝ ꯈꯟꯖꯕꯗ ꯃꯗꯨꯗ ꯁꯣꯏꯗꯅ ꯃꯗꯨꯗ ꯍꯥꯟꯅ तौरे हैरगा थबक से गवर्नमेंट स्टार्ट तौबियो हाइदना अखोई थमजगदोरी नाउ Summer Olympic Games सानबा होगदबा नुमित यांखै नि वाटलिबा अदुबु मार्क तौबो ओइना साबा 5 Olympic rings की displaying asi Paris Olympic organizers singna sinduna maikum hangdokre recycle French style na साबा ring singi structure ru sahi sama ko thanga surba Central Paris की Saine Turelda Saba Eiffel Tower da theater thambane athletes listing kayana kilometer taruk sangba ro Saine Turelda hi tongduna July 16 ki nungdaramda hawdokadaba opening ceremony da feded tawgani hairi Sajinaba Aadhaar card sing paiduna ain kaina parliament complex sanglamba simi ahum ngasi police na fakhre makhoi adu Parliament की flap gate ता CISF ना check तौबदा सिंगनबदा की खामदुन थमकी तुंगदा Delhi police ना फाकी नमथाक तौरंबगी फारबा मियो अहुमदुदी कासिम Shoaib अमसुंग Monesdi हाइरी FIR दा मखोई मरमदा पनबदा मियो अनीदी मखोई आधार कार्ड सिंगदा identical serial number सिंग यावबसु मखोई मसागी फोटो यावदे हाइरी Shoaib की कार्ड अदुना असेंग सेंगर हाइबदु थिगली CISF की पर्सनल सिंग चेक तौदा सिंगनबदगी scrutiny tauda sajinaba oiram khibani farba simi ahumadu DV projects na parliament complexes laiba MP singi launch sananabagi damak nelpa singni hairi Indian Penal Code ki section 46541912 OB 471 amasung 468 makhada makhoi mara leire haina palli sanabagi pauda Haukiba me kunmanga dagi wagwai awang lekai Youth Development Association well lida na senduna wagwai awang lekai community hall sathariba kunmari rak suba arambam samrendra nixing kumon knockout kendra wise open kang tournament 2024 gi ngasi sanikiba group B gi semi final match ta nambol kendra kangkhutna maramba kangkhut hianglam kendra kangkhutpu Panjal Kungani-pan Tramga da Maithiba Piduna final Sankre Lakliba Jun Taragi Ayuki Pung Tara Tabda final match Nambol Kendra Kangkhut Amade Wangoi Kendra Kangkhut Ani Sanagani Hari Hauzik Aroibada Maroi Pau Amhuna Pijari Inkalak liba nupi oibi singna women empowerment gi mingda kahena thabak thoram kaya kahen ba thabak thoram kaya sathrak pana nupi singi thak nem thanabagi lambi kaya amasu oidi haina amogi vice chairman Ritana Haikre Cancer laina ase nganna matam chana detect tawrabadi chama da chama phabangami haina Dr. GS Barang Themna phongdokre National Indoor Football Championship 2024 da saru yarugada sanari sing ngasai lamthakre loinana 5 Olympic rings ki display ngasai maikum hangdokre ngasigiri image problem sadok so matang se lojere miamu amuk kana khurumjai